Mitop Khandoktana Census Pangthokpa Tarabadi Meeyamga Punduna Achouba Ehou ama Hounaba sem SARAGANI HAINA CHEKSIN WAROL THAMLAKLI Wafamasi India Lengakna Chatliba Chai asigi April thadagi Census Chaunanabagi Thabak Paikhalakliba ase Param Chumna Pangthoknabagi Matangda Campaign for Just and Fair Delimitation JFD na mafam kayada Paring naina chatharakliba khana nainabagi mifamgi saruk ama oina Imphal East District ki Nongpok Hairok Community Hall amadi Wangkhai Kaithel Asangbi Community Hall da pangthokiba mifamga mari leinana JFD ki convener Jitendra Ningombana phongdokhibani Campaign aduda Michael Adongi Maira Paibi amadi Club Singi Miyoi Singshu saruk yakhi Jitendra da makhatana phongdokhibada February aroiba chayol fawda MLA Minister Sengna Census Pangthokani Pangthokloi haibadu khanghan gadabani ngasi maglamdam asida thokliba lan asisu Mitop Miyancha singa thokanbani asigumba thodok kaya asidagi kananaba amatangairaba pambeidi lamdam asidagi Mitop Sing hana masak khangdoktuna thamba loiraba matung Census Pangthokpa fai Mapandagi Narol the Changlakiba, Mitop Sing, Mikop Tibada, Yaukiba Tarabadi, Makoina separate administration Talakpada, Karisu Haibangamloy, Masi Orektanaba, NRC Hana Tobiba, Aduga, Mikok Tibi, Haijabani, Loyana Census Chobagi Matamase, Lamdamadugi Aruiba, Fibum Adugi Matung Inna, Yato Yashin Yai, Masigi Kudamoina, Nagaland, Jammu, Kashmir, Assam, Arunachal Pradesh, the Chingbada, Mamang the Census, Yatokuna Matam Kara, Layraga Census Choki. Loinana Land Thingnaraba National Calamity Thoklaba Disaster Pandemic Thokladi Census Etokpa Yabagi Otokpa Sulai Masigi Matakta Manipur Lengakna Cabinet Mifamama Famduna Lamda Masigi Miyamna Pamliba Census Chaudringai Mitop Hana Khandokpa Asi Thabak Oina Pangthoknaba Warip Lauduna Center da Thagadabani Loinana Aikoi Pumnamakna Mikoktiba Haudringai Mitop Hana Khandokadabani Mitop Khandoktana Mikoktiba Yaroi Haina Amato Oina Lepminanaba Changi Haina Phongdokhi Mitop Meeyamga Census Khandoktana India ki usai Home Minister na so Parliament haireba mahang kari haireba jamda hujik le ba Mitop Meeyamga Census han mada basa khangdokchi khangdok mutungda electoral rule de ki mako mutchi adu mutungda khoje mai area da hanan ji haina Assam ba akoi ke thungduna lebak sida leiba Bangladesh te la Muslim mayam Tautopu Yohole, Adum Hujilan Tautam. Aduga, I call it now. My mother, Government, Adu, Asana Dorismana, who told you Adu told you. Karana, government, Yan Tautu. So, do give Madame Mayamli. Imagine what of the woman, Rasni, Toku, Kamun and Walk. What to what's a got to whatever one. Tautu Yamam. I call it then Tautu Yamando, ladies who let us go, none I call ye. Aikoi lebak ni matra nang aikoi si nangi mama mapa oi kada nang masam su oi ba nakoi na Africa gi no nakoi na pamba lambi mu mai pang na mu ko han no ha gi akoi na kanto lan ne ba tinge adu gi ne akoi tinge je adu hojikti amu oro haye chit la lu ri ba mi ko ti ba sida Mitop Meeyamga Census se lokho hok di yaro he ji khangabina lokho khona ba amata ngai bu upai di aikoi myam hol kanda makhoina sagi lenga ko myam sine cabinet minister chi ma I bara bo adu ibire di aikoi myam hol da bani ha ko chine ba aduna ngasi gi numisi ko mari le na aina aikoi gi no bo hero gi imagine si ngomadi man bo myam da hajini ngi se kari ba ko damda aikoi na hanjan wai sagre Lega Pusini, Miroi, Emily, Missing, Wai, and Sagre, Lady Ba, people Sida, Lakudu, Mini, Nasita Gano, Nasita Tara, Lipa, Lakudu, Khansi, Tara, Driveri, February, Pausing, Murunda, Lady Lenga, Asina, Achum Pirima, a single Pirima, Meeyamga, a question, Yetogani, I was here, Madu Meeyamga, Lakudu, I was here, I don't see. She couldn't travel over Meeyamga. I did. She did a lot of territory. I couldn't Meeyamga, Achouba Ehou, Pangthokpa, highly we told Humadamda, or no Heroki, a Massing, a Kalapi, Legrima, I could Wakali Kueva, Hounaba, Matin Pangu, Amadi, and none of Vermutamda, I could fullness of Yaminesi. She cannot touch Alakada, who was a head dog. As okay. South Kerala, Tamil Nadu, State, Anga, Puego, Adi Shota Bodi, Anga,
ꯃꯇꯝꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯁꯥꯎꯠ ꯂꯣꯝꯗꯁꯨ ꯂꯩꯁꯨ ꯑꯩꯈꯣꯏꯒꯤ ꯇꯧꯅꯔꯦ ꯀꯦꯔꯂꯥꯗ ꯀꯩꯗ ꯑꯉꯥꯡ ꯑꯅꯤꯗꯒꯤ ꯍꯦꯟꯅ ꯄꯣꯛꯑꯗꯤ ꯚꯣꯠ ꯂꯦꯞꯐꯝ ꯃꯄꯨ ꯌꯥꯗꯦꯌꯦ ꯊꯥꯏꯅ ꯑꯀꯟꯕ ꯏꯟꯗꯤꯔꯥ ꯒꯥꯟꯙꯤꯅ ꯏꯪ 1985 ꯇꯧꯁꯦ इंडिया इमारतीना लेगा अकंबा फैमिली प्लानिंग तौरगा नंगनगी तौरगी वह लाखिएवा मगर बिहार में सुन खनरे अतः ये लोग तौरे अदा कोई कमाई तौर आगा मैं पोकरे अदुना नी अनी दे हेलगदी बोले तो हाने सातु बिदुले आया न मोजी खने जाई आजा का सागी बिहार के चिमनी आ कोई न होइबा लालू प्रसाद जाते ताबी मणि को ताबे मणि ताबे रोने चिमनी से यार कोई न होइबा बोल मैं आज अभी कमाई तो हे ना खाना लालू प्रसाद जाते अगर पान को छोले